European Parliament na Manipur gi Lan Condemn Toukhre Ngasi bot Lounagadouri Me ahumgi nungthildagi Myanmar dagi narol da changlakhiba Khutlai paiba miyoi kharaga khutsamnaraga Manipur dagi tonganba administration pigadabani haibagi demand taksilladuna Mitai phurupta akanba lan chatharakpadagi Haujik piklaba state asida oiragliba phibam asibu European Parliament na akanba mawongda condemn tawkhibaga loinana Manipur gi phibam asigi matangda Ngarang urgent debate ama pangthoklaba matungda ngasina debate asigi matangda European Parliament ki members singna bot launagani haire Manipur da chatharagliba tamthiraba lan asigi matungda European Parliament masigi parliamentary group tarukna resolution ama launabagidama motion ama pukhalakibani haire Parliamentary group taruk asigi manungda left European Socialist and Greens to Regionalist Party Conservatives amasung center right political amasung Christian groups sing yauri haire European Parliament Manipur da hojik phawbada leptana chatharagli balana sigi matangda motion asi pukhalakhibaga loinana thawong asibu akanba mawongda condemn tawkhi haire European Parliament na lan asi khaktabu akanba mawongda yaningdaba phongdokhibada natana India laingangna human rights ki matangda UN High Commissioner na tawkhiba recommendation singi matungin na Manipur dagi afaspa repeal tawgadabani haiba wafam phawba phongdoknakhe Kuki Khutlai Paibasingna Churachandpur Khaktadagi Nongmei chaniga marfu draga manga lut tawkhe Manipur da thokliba irang asida Churachandpur Khaktada District Police Headquarter dagi punna Nongmei chaniga marfu draga manga lut tawkhre tongan ba Kuki singna khundaba district singdagi su police dagi Khutlai kaya laukhre haire haujik thokliba irang asiga mari lainana register tawkhiba FIR singge matunginna Churachandpur District Police Headquarter dagi laukhiba Khutlai sing adude 303 rifle punna chamaga yankhai mare SLR humbudraga mathoi insas rifle kuntaret submachine carbine kungataret AK rifle taraga mathoi amasung 51mm mortar manga yaure masi khakta natana Tengnokpal District Chandel District amasung Kangpokpi District singda leiriba tongan ba state police force singdagi su Khutlai kaya laukhre adubu chapchaba masingdi khangdri haire State asida thokliba irang asida khwaidagi yamna state police force dagi Khutlai laukhiba numit ase May 19 da oire numit asida khabai soida leiba nipan suba IRB dagi mi lising kaya changlatuna laukhiba Khutlai asina khwaidagi yamba oire thokdok adugi matangda FIR da panba wafamgi matungina masing yamlaba miyamna battalion asida changlatuna punna AK rifle mapan ga loinana magazine chaniga yankhai taruk amasung maru lising taruk ka chamnga kun insas rifle chamaga humpu manga ga loinana magazine chamapan kuntra mari amasung maru lising nifuga mari chatret humbudra insas LMG yankhai taret ka loinana magazine yankhai humdoi MP5 ama magazine ga loinana laukhe Excalibur rifle nipan ga loinana magazine yankhai 9mm pistol humpu ga mapan magazine chamaga nifuni thoi amasung maru lising amaga chani laukhe carbine yankhai ga nipan ga loinana magazine chani ga kuntra mari amasung maru lising kun mari chamnga ga humbudra laukhe haukiba me mari da pangai da leiba Manipur Police Training College dagi insas rifle chamaga yankhai taret SLR yankhai mari carbine kuntra ga mari insas LMG kun ga nithoi amasung pistol taraga mapan laukhe hairiba Khutlai sing ase taret suba IRB ge nei college asigi masagi Khutlai oina leiriba rifle marfu draga mathoi SLR nifuga mari insas rifle taraga nipan su laukhe numit asida sambai awang lekai da mathau tauba taruk suba MR personnel singdagi Khutlai manga su laukhi haina tongan ba FIR singda palle